ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯅꯥꯊꯣꯏꯕꯤ ꯁꯣꯔꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯌꯦꯛꯄꯤ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯇꯝꯐꯥ ꯅꯤꯡꯊꯧꯖꯝ꯫ ꯃꯇꯝ ꯑꯃ ꯂꯩꯕꯥꯛ ꯑꯃꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯂꯥꯏ ꯌꯦꯛꯄꯁꯨ ꯌꯥꯝꯅ ꯍꯩꯕꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯛꯄ ꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯑꯁꯦꯡꯕꯗ ꯑꯁꯦꯡꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯥꯏ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯨꯝꯕ ꯌꯦꯛꯍꯜꯂꯤꯕꯅꯤ꯫ ꯃꯃꯥ ꯑꯁꯪꯕꯤꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯁꯦ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣꯅꯦ, ꯅꯁꯥꯗꯨ ꯐꯔꯔꯣꯏ ꯀꯩꯗꯧꯔꯒꯦ?" ꯁꯛꯍꯦꯟꯕꯤꯅ "ꯏꯃꯥ, ꯑꯩꯁꯤꯅ ꯂꯣꯏꯗꯣꯔꯦ, ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯁꯤꯜꯂꯗꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗꯧ ꯃꯥꯟꯗꯦ, ꯑꯗꯨꯅ ꯀꯣꯟꯅ ꯆꯥꯔꯒꯦꯕ ꯏꯃꯥ." "ꯍꯣꯏꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯥ ꯉꯥꯏꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ. ꯑꯗꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯀꯥꯒꯗꯧꯔꯤꯕꯅꯤ, ꯂꯣꯏꯁꯤꯜꯂꯣ." "ꯍꯣꯏ ꯏꯃꯥ, ꯂꯣꯏꯗꯧꯔꯦ ꯀꯨꯏꯔꯔꯣꯏ." "ꯏꯃꯥꯁꯨ ꯅꯪ ꯉꯥꯏꯕ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ." ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒ ꯈꯨꯟ ꯊꯪꯅꯅ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕ ꯆꯤꯡꯂꯦꯟ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ "ꯍꯩꯁ, ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯏꯁꯛ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯇꯥꯔꯤ. ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛꯇꯪ ꯌꯦꯛꯍꯟꯕꯅ ꯆꯨꯝꯗꯧ ꯃꯥꯜꯂꯦꯗ. ꯁꯣꯏꯗꯅ ꯑꯩꯅ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯀꯅꯥꯝꯇ ꯈꯪꯍꯧꯗꯅꯕ ꯇꯥꯔꯦ." ꯃꯃꯣꯟꯀꯥꯁꯨ ꯃꯊꯟꯇ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ꯫ ꯊꯪꯅꯕ ꯈꯨꯟꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ ꯃꯣꯏꯒꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦ ꯍꯥꯏꯅꯩꯅꯦ, ꯑꯗꯨꯗ ꯑꯝꯇ ꯆꯠꯂꯨꯕ ꯇꯥꯔꯦꯗꯅ꯫ ꯏꯃꯨꯡꯗ ꯂꯩꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯔꯒ "ꯍꯣꯏ ꯏꯃꯥ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ, ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ, ꯃꯨꯛꯅꯥ ꯁꯥꯟꯅꯅꯤꯅ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯪꯉꯨꯒꯦ. ꯑꯗꯨꯒ ꯏꯃꯥ, ꯑꯩ ꯅꯨꯡꯊꯤꯜꯗꯣ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯟꯗ ꯆꯠꯂꯨꯅꯤ." ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯅ ꯃꯃꯥ ꯏꯕꯦꯇꯣꯟꯅ "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯃꯤ ꯅꯪ ꯅꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯣ? ꯏꯃꯥ ꯑꯝꯇ ꯊꯣꯛꯂꯛꯈꯤꯒꯦꯀꯣ, ꯉꯥꯏꯈꯣ." ꯉꯥꯡꯅ ꯊꯣꯛꯂꯛꯄꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯔꯦ꯫ "ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" ꯆꯤꯡꯂꯦꯟꯅ "ꯏꯍꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕꯁꯤꯗꯤ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯑꯝꯍꯥ ꯇꯥꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ." "ꯑꯣ, ꯐꯔꯦꯁꯦ. ꯑꯗꯣ ꯑꯩꯅꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯏꯃꯥ, ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ." "ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯕ." "ꯍꯣ, ꯂꯣꯏꯁꯤꯜꯂꯝꯒꯦ. ꯆꯠꯊꯣꯛꯎꯔꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯁꯛꯍꯦꯟꯕꯤꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯃꯥꯅ ꯌꯦꯛꯄ ꯂꯥꯏꯗ ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯄꯅ ꯃꯌꯨꯝꯗ ꯂꯥꯏ ꯌꯦꯛꯄꯗꯒꯤ ꯃꯃꯥꯏ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯁꯪꯉꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯇꯤꯂꯣ ꯀꯧꯕꯤ ꯑꯃꯅ ꯑꯁꯨꯝ ꯃꯈꯣꯏꯗ ꯆꯠꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯐꯖꯔꯕ ꯂꯥꯏ ꯑꯗꯨ ꯍꯦꯛ ꯎꯕꯗ "ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕ ꯂꯥꯏ ꯌꯦꯛꯄꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯌꯥꯎꯗꯅ?" ꯁꯛꯍꯦꯟꯕꯤ ꯂꯪꯇꯥꯏꯅꯅ ꯌꯦꯡꯂꯒ "ꯍꯣꯏ ꯏꯅꯦ, ꯀꯔꯝ ꯀꯥꯟꯗꯅꯣ?" "ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯅꯪ ꯃꯥꯝꯃꯗ ꯑꯃꯨꯛꯇ ꯍꯪꯉꯛꯈꯤꯒꯦ. ꯃꯥꯅ ꯉꯔꯥꯡ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯗ ꯆꯦꯕꯥꯎ ꯊꯦꯠꯂꯝꯃꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯍꯪꯉꯛꯈꯤꯒꯦꯀꯣ." "ꯍꯣꯏ ꯏꯅꯦ, ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨꯗꯤ." "ꯍꯣꯏ, ꯏꯅꯦ ꯍꯪꯉꯒ ꯍꯥꯏꯔꯛꯀꯦꯀꯣ." "ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯅꯃꯥꯗꯤ." "ꯏꯅꯦ, ꯏꯃꯥꯗꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯈꯔ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯟꯕꯨꯗꯤ ꯍꯜꯂꯛꯂꯅꯤ." "ꯌꯥꯔꯅꯤ, ꯏꯅꯦꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦꯀꯣ, ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯃꯩ ꯍꯧꯍꯧꯔꯦ." "ꯍꯣꯏ ꯏꯅꯦ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯂꯦꯟꯗꯣ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯊꯤꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯊꯤꯕꯗꯤ ꯏꯋꯥ ꯋꯥꯔꯝꯗꯦ, ꯃꯤꯌꯥꯝꯅ ꯈꯪꯅꯕꯤ ꯑꯃ ꯑꯣꯏꯕꯅ꯫ ꯆꯤꯡꯂꯦꯟꯅ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯗ "ꯏꯟꯗꯣꯟ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ." ꯃꯇꯥꯡ ꯍꯦꯛ ꯆꯥꯅ ꯇꯤꯂꯣꯗꯤ ꯀꯣꯛ ꯍꯦꯛ ꯑꯣꯏꯔꯝꯃꯦ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯂꯥꯏ ꯌꯦꯛꯄꯤ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ?" "ꯏꯟꯗꯣꯟꯁꯨ ꯃꯈꯣꯏꯗ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ, ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ."
ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯏꯟꯗꯣꯟ ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯕꯨ ꯊꯤꯔꯛꯄꯗꯤ ꯂꯥꯏ ꯌꯦꯛꯍꯟꯒꯦ ꯍꯥꯏꯕꯒꯤꯔꯥ ꯍꯣꯏ ꯏꯟꯗꯣꯟ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯪꯂꯛꯄꯅ ꯁꯛꯍꯦꯟꯕꯤꯅ ꯁꯪꯒꯣꯏꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯇꯤꯂꯣꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯒꯦ ꯑꯗꯨꯝ ꯌꯦꯛꯇꯅ ꯂꯩꯔꯒꯗꯤ ꯁꯤꯕ ꯇꯥꯔꯦ ꯀꯩꯗꯧꯒꯦ ꯁꯛꯍꯦꯟꯕꯤꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯏꯅꯦ ꯁꯤꯔꯣꯏꯗ ꯉꯁꯤ ꯂꯣꯏꯁꯤꯟꯒꯗꯕ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯄꯣꯊꯥꯔꯒꯦ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯟꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯆꯤꯡꯂꯦꯟꯗꯤ ꯃꯥꯒꯤ ꯐꯖꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯃꯃꯤꯠꯀ ꯀꯨꯞꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯅꯦ ꯃꯥꯗꯤ ꯀꯅꯥꯅꯣ ꯂꯝꯕꯤꯗ ꯅꯪꯕꯨ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯏꯅꯦꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯕ ꯆꯤꯡꯂꯦꯟꯅ ꯑꯩꯅꯗꯤ ꯈꯔ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯆꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯩꯒꯤ ꯂꯥꯏ ꯑꯃꯠꯇ ꯌꯦꯛꯄꯤꯌꯣꯅ ꯂꯥꯛꯏꯅꯦ ꯑꯣ ꯀꯌꯥꯝ ꯑꯊꯨꯕꯒꯤꯅꯣ ꯏꯕꯨꯡ ꯌꯥꯝꯅ ꯊꯨꯕꯒꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯇꯞꯅ ꯅꯪꯅ ꯁꯪꯕꯗ ꯑꯗꯨꯝ ꯌꯦꯛꯑꯣ ꯌꯥꯅꯤꯗ ꯍꯣꯏ ꯏꯕꯨꯡ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕꯗ ꯂꯥꯛꯄꯤꯔꯣ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯄꯤꯒꯗꯕ ꯈꯔꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯁꯣꯏꯗꯕꯤꯗ ꯍꯣꯏ ꯏꯆꯟ ꯑꯁꯪꯕꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯇꯤꯂꯣ ꯅꯪ ꯂꯥꯛꯑꯝꯃꯤꯗꯅ ꯉꯁꯥꯏꯁꯨ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯅꯃꯧ ꯅꯨꯄꯤꯅ ꯇꯝꯃꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ ꯑꯣ ꯏꯅꯝꯃ ꯑꯩꯗꯣ ꯏꯅꯝꯃꯗꯒꯤ ꯅꯍꯥꯟ ꯊꯥꯈꯤꯕ ꯏꯅꯝꯃꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯐꯖꯕ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯃꯔꯨ ꯈꯔ ꯇꯛꯈꯥꯏꯕꯤꯌꯣꯅ ꯍꯥꯏꯕꯗꯣ ꯂꯧꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯄꯤꯊꯣꯛꯇꯨꯉꯥꯏꯗꯅ ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥ ꯁꯛꯍꯦꯟꯕꯤꯅ ꯏꯕꯨꯡꯁꯦ ꯂꯥꯏ ꯌꯦꯛꯄ ꯂꯥꯛꯄꯅꯤ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯄꯥꯟꯕ ꯑꯋꯥꯊꯕꯤ ꯑꯍꯥꯎꯕꯒ ꯂꯩꯇ꯭ꯔꯣ ꯏꯅꯦ ꯍꯣꯏ ꯏꯕꯨꯡ ꯍꯣꯏꯒ ꯆꯥꯅꯕ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯏꯗꯅ ꯇꯤꯜꯂꯣ ꯆꯥꯈꯤꯁꯤꯀꯣ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ ꯌꯥꯝꯅꯁꯨ ꯊꯨꯝꯃꯤ ꯑꯩ ꯂꯧꯊꯣꯛꯎꯈꯤꯒꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯁꯛꯍꯦꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯍꯦ ꯅꯪꯒꯤ ꯃꯥꯝꯃꯗ ꯑꯩꯅ ꯍꯪꯂꯛꯂꯕꯅꯤ ꯅꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯆꯥꯡꯗꯝꯅꯕꯗꯣ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯏꯅꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯌꯦꯛꯄꯅꯣ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯑꯃ ꯍꯦꯛꯇꯃꯛ ꯌꯦꯛꯄ ꯌꯥꯏ ꯍꯥꯏꯅꯦ ꯍꯣꯏ ꯏꯅꯦ ꯑꯗꯨꯗꯤ ꯏꯕꯨꯡꯒꯤꯁꯦ ꯌꯦꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯌꯦꯛꯄ ꯍꯧꯔꯒꯦ ꯍꯣꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯣ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯑꯋꯥꯊꯕꯤꯗꯣ ꯈꯥꯏꯔꯒ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯤꯡꯂꯦꯟꯁꯨ ꯇꯤꯂꯣꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯂꯦꯟꯗꯣ ꯃꯊꯟꯇ ꯂꯝꯕꯤꯗ ꯆꯠꯅ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯗ ꯏꯉꯥꯎꯗꯨ ꯉꯥꯎꯔꯤ ꯃꯊꯟꯇ ꯑꯁꯨꯝꯅꯁꯨ ꯁꯣꯟꯖꯩ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯗꯨꯕꯣ ꯆꯝꯅ ꯆꯝꯃꯤꯕ ꯑꯩꯗꯤ ꯏꯉꯥꯎꯗꯨ ꯉꯥꯎꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯧꯒ ꯑꯣꯏꯍꯜꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯃꯥꯗꯣ ꯍꯤꯡꯈꯣꯜꯗ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯕꯦꯇꯣꯟꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯒꯦ ꯏꯃꯥ ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯆꯠꯂꯨꯕꯅꯤ ꯑꯣ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯃꯥ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯤ ꯑꯃ ꯂꯩꯗꯅ ꯃꯃꯤꯡꯒ ꯌꯥꯝ ꯆꯠꯄꯗꯣ ꯑꯗꯨꯗ ꯅꯆꯥꯒꯤ ꯂꯥꯏ ꯑꯃꯠꯇ ꯌꯦꯛꯍꯟꯒꯦꯅ ꯆꯠꯂꯨꯕꯅꯤ ꯏꯕꯦꯇꯣꯟ ꯅꯣꯛꯇꯨꯅ ꯏꯃꯥꯒꯤꯗꯤ ꯌꯦꯛꯍꯜꯂꯣꯏꯗꯕ ꯌꯦꯛꯍꯟꯖꯦꯃꯤ ꯏꯃꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯀꯥꯏꯗꯤ ꯍꯥꯏꯔꯨꯗꯅ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦ ꯏꯃꯥ ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯟꯕꯖꯥꯠꯅꯤ ꯏꯕꯦꯇꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯁ ꯏꯆꯥꯅ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯏꯃꯥ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯆꯠꯂꯨꯁꯤ ꯑꯩꯒꯤ ꯂꯥꯏ ꯂꯧꯕ ꯑꯣꯏꯅ ꯏꯃꯥꯅ ꯁꯨꯝ ꯂꯛꯅꯕꯅꯤꯗ ꯏꯆꯥ ꯑꯗꯨꯝ ꯆꯠꯂꯨꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯩ ꯅꯨꯃꯤꯠꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯣ ꯂꯥꯛꯂꯦ ꯆꯤꯡꯂꯦꯟ ꯑꯗꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯏ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗꯒꯤ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯉꯛꯄꯅꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯆꯤꯡꯂꯦꯟꯅ ꯂꯥꯏ ꯌꯦꯛꯅꯕ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝ ꯑꯗꯨꯃꯛꯅꯤ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯗꯨꯃꯛꯇꯗ ꯇꯥꯔꯝꯂꯤꯕ ꯃꯃꯤ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯑꯋꯥꯠꯄ ꯌꯦꯡꯗꯨꯅ ꯂꯩ ꯏꯆꯟ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯕꯨꯡ ꯀꯥꯕꯤꯔꯛꯑꯣ ꯁꯤꯗ ꯂꯣꯏꯖꯔꯕꯅꯤ ꯑꯋꯥꯠꯄ ꯈꯔ ꯑꯃ ꯌꯦꯡꯖꯔꯝꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯟ ꯂꯥꯏ ꯑꯁꯤꯒꯤ
ꯃꯃꯟꯕꯨ ꯀꯌꯥꯅꯣ? ꯂꯨꯄꯥ 9 ꯈꯛꯇ ꯄꯤꯕꯤꯌꯣ ꯏꯕꯨꯡ. ꯌꯥꯃꯟꯗꯦꯗ. ꯑꯁꯨꯛ ꯐꯖꯅ ꯌꯦꯛꯄꯤꯔꯒ. ꯁꯦ ꯂꯨꯄꯥ 10ꯁꯦ ꯂꯧꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯤ. ꯏꯕꯨꯡ ꯌꯥꯝꯃꯜꯂꯦ. ꯑꯗꯨꯝ ꯂꯨꯄꯥ 9ꯗꯣ ꯑꯗꯨꯝ ꯄꯤꯕꯤꯌꯣ. ꯆꯤꯡꯂꯦꯟ ꯍꯥꯞꯄꯤꯒꯦ. ꯃꯥꯅ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯍꯥꯏꯗꯨ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯗꯣ ꯃꯥꯒꯤ ꯆꯥꯡꯗꯝꯅꯕꯗ ꯌꯥꯎꯅꯅꯕ ꯂꯥꯏ ꯑꯗꯨ ꯀꯔꯤ ꯌꯦꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯂꯤꯕꯁꯦ ꯍꯦꯛꯇꯃꯛ ꯌꯦꯛꯂꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯄꯝꯂꯗꯨꯅ ꯆꯦꯟꯕꯗ ꯑꯉꯝꯕ ꯑꯃꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯥꯟꯅꯕꯒꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯃꯆꯥꯕꯨ ꯁꯣꯛꯄꯤꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯖꯕꯒꯤ ꯑꯃꯗꯤ ꯑꯉꯝꯕ ꯑꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯄꯒꯤ ꯁꯛꯇꯝ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯛꯂꯤ꯫ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯛꯄꯅꯤ꯫ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯊꯋꯥꯏ ꯄꯥꯜꯂꯕꯒꯨꯝ ꯑꯌꯦꯡꯕ ꯀꯅꯥꯒꯤ ꯊꯃꯣꯏꯗ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎꯕ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯇꯤꯂꯣꯅ ꯂꯥꯛꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯥꯏꯁꯤꯗꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤꯍꯦ, ꯅꯪꯅ ꯃꯀꯣꯛ ꯇꯥꯗꯅ ꯀꯅꯥꯅ ꯇꯥꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯔꯥꯛꯄ ꯄꯨꯝꯕꯅ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯊꯕꯛ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯃꯥ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯦ. ꯑꯩꯗꯤ ꯇꯣꯏꯅ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕꯅꯤꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯨ ꯈꯪꯗꯦ꯫ ꯍꯣꯏ ꯆꯠꯁꯦ. ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔꯒ ꯆꯠꯂꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯆꯥꯡꯗꯝꯅꯔꯤꯕ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯑꯇꯣꯞꯄ ꯁꯨꯕ ꯅꯣꯝꯕꯗ ꯊꯕꯛꯅ ꯂꯥꯏꯅꯤꯡꯅꯤ ꯈꯟꯖꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯀꯌꯥꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯌꯦꯛꯂꯤ꯫ ꯆꯥꯡꯗꯝꯅꯔꯤꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯝꯅꯥꯏꯔꯕ ꯑꯉꯝ ꯃꯊꯧ ꯀꯌꯥ ꯃꯔꯨꯝ ꯂꯨꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯁꯤꯡꯕꯨꯅ ꯃꯤꯅ ꯍꯦꯟꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯃꯔꯨꯑꯣꯏꯕ ꯂꯥꯏ ꯑꯗꯨ ꯇꯝꯃꯛꯉꯥꯏ ꯍꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯂꯦꯟꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯏꯆꯟ, ꯅꯪꯁꯨ ꯌꯥꯎꯔꯝꯃꯤꯗꯅ? ꯍꯣꯏ ꯏꯕꯨꯡ꯫ ꯇꯁꯦꯡꯕꯗꯤ ꯁꯛꯍꯦꯟꯕꯤꯅ ꯆꯥꯡꯗꯝꯅꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯦ ꯆꯤꯡꯂꯦꯟꯅꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯔꯒ ꯍꯪꯂꯤꯕꯅꯤ꯫ ꯃꯥꯅ ꯁꯛꯍꯦꯟꯕꯤꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪꯒ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯛꯍꯦꯟꯕꯤꯗ ꯆꯤꯡꯅꯅ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯅꯪꯗꯤ ꯂꯥꯏ ꯑꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯌꯦꯛꯂꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯒꯤ ꯌꯦꯛꯆꯈꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯑꯁꯤꯃꯗꯤ ꯑꯩꯅ ꯂꯩꯔꯒꯦꯀꯣ꯫ ꯏꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯖꯔꯒꯦ꯫ ꯌꯥꯔꯦ, ꯀꯅꯥ ꯂꯩ? ꯃꯅꯥꯏ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 100 ꯄꯤꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯡꯗꯝꯅꯕ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯃꯅꯥꯁꯨ ꯃꯥꯅ ꯂꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯃ ꯅꯠꯇꯦ, ꯃꯌꯥꯝꯒꯤ ꯃꯃꯤꯠꯇꯗꯤ ꯑꯐꯕ ꯁꯥꯕ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯄꯨꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯀꯅꯥꯅ ꯎꯍꯧꯔꯕꯖꯥꯠꯅꯣ? ꯃꯁꯤꯒꯤ ꯂꯥꯏ ꯌꯦꯛꯄꯤ ꯑꯁꯤꯅ ꯎꯔꯤꯕ ꯖꯥꯠꯂꯥ? ꯀꯔꯤꯅꯣ ꯑꯩꯅ ꯍꯟꯗꯛ ꯇꯧꯈꯤꯕ ꯄꯨꯝꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯌꯦꯛꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯕꯣ? ꯐꯔꯦ, ꯃꯍꯥꯛ ꯑꯩꯅ ꯃꯇꯝ ꯈꯔꯒ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯜꯂꯛꯏ꯫ ꯃꯃꯥꯗ ꯇꯝꯃꯤ, ꯏꯃꯥ, ꯑꯩꯅ ꯂꯥꯏ ꯌꯦꯛꯄꯅ ꯃꯀꯣꯛ ꯇꯥꯔꯦ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯛꯑꯦ, ꯌꯥꯝꯅꯁꯨ ꯊꯥꯒꯠꯄꯤꯔꯛꯏ꯫ ꯃꯃꯥ ꯑꯁꯪꯕꯤꯗꯣ
ꯃꯥꯕꯨ ꯀꯥꯡꯖꯩꯕꯨꯡꯗ ꯊꯤꯜꯂꯝꯃꯕ ꯇꯨꯡꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯕꯅꯤ꯫ ꯑꯁꯪꯕꯤ ꯄꯦꯟꯖꯕꯒꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯐꯔꯦꯗ ꯏꯆꯥꯁꯤꯗꯤ, ꯏꯆꯥꯅ ꯇꯨꯝꯗꯅ ꯆꯥꯗꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦꯗꯅ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯋꯥꯔꯦ, ꯆꯥꯛꯀ ꯂꯣꯏꯁꯤꯜꯂꯒ ꯆꯥꯊꯣꯛꯑꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯂꯣꯏꯔꯕꯅꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯐꯥꯠꯇ꯭ꯔꯤ꯫ ꯏꯃꯨꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯥꯔꯁꯤꯁꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯤꯡꯂꯦꯟꯗꯣ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤ꯫ ꯍꯜꯂꯛꯂꯒ ꯃꯃꯥꯗ ꯇꯝꯃꯤ꯫ "ꯏꯃꯥ, ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯏ ꯌꯦꯛꯄꯤꯗꯣ? ꯑꯣ ꯑꯣ, ꯑꯗꯨ ꯀꯩꯗꯧꯔꯕ?" "ꯑꯗꯨꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯃꯅꯥ ꯂꯧꯋꯦ, ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯕꯗꯣ꯫ ꯑꯗꯣ ꯏꯃꯥ, ꯅꯃꯧ ꯑꯣꯏꯔꯗꯤꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ." "ꯆꯠꯊꯣꯗ ꯏꯕꯣ, ꯅꯪꯁꯦ ꯅꯃꯥꯏ ꯏꯀꯥꯏ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯅꯆꯥꯅ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯏꯃꯥ." "ꯌꯥꯔꯦ ꯏꯕꯣ, ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒ ꯈꯤꯠ ꯁꯥꯕꯤꯔꯅꯨꯀꯣ, ꯅꯇꯥꯗꯣ ꯈꯤꯠ ꯈꯪꯖꯔꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯏ꯫ "ꯏꯃꯥ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯝꯇ ꯆꯠꯄꯤꯌꯣꯕ." ꯏꯕꯦꯇꯣꯟꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯠꯂꯒꯦ, ꯏꯃꯥ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ." ꯑꯁꯣꯝꯗ ꯅꯤꯡꯊꯧꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯌꯨꯝ ꯊꯤꯔꯛꯇꯨꯅ ꯃꯅꯥꯏ ꯀꯌꯥ ꯊꯥꯔꯛꯏ꯫ ꯃꯅꯥꯏ ꯑꯃꯅ "ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯐꯒꯅꯤ, ꯏꯕꯨꯡ ꯅꯆꯟ ꯏꯃꯥꯒ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ." "ꯍꯣꯏ ꯍꯣꯏ ꯏꯆꯟ, ꯑꯗꯨꯗꯤ ꯅꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." "ꯍꯣꯏ ꯏꯕꯨꯡ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯅꯨꯡ ꯀꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯏꯕꯦꯇꯣꯟꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ 3-4ꯒ ꯂꯣꯏꯅꯅ ꯊꯨꯡꯂꯔꯦ꯫ ꯍꯥꯟꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯅꯗꯕꯅꯤꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ꯫ ꯑꯁꯪꯕꯤꯅ "ꯀꯅꯥ ꯍꯪꯕꯤꯒꯗꯕ? ꯏꯕꯦꯝꯃꯁꯤꯕꯨ ꯁꯛꯍꯦꯟꯕꯤ ꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ?" "ꯃꯥꯅꯤ ꯏꯆꯦ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" "ꯏꯕꯦꯝꯃ, ꯑꯩꯁꯦ ꯑꯁꯨꯝ ꯌꯥꯎꯕꯅꯤ, ꯁꯛꯍꯦꯟꯕꯤꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ, ꯌꯥꯕꯤꯗꯕꯒ ꯌꯥꯔꯣꯏꯀꯣ." "ꯏꯆꯦ, ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥ ꯑꯃꯇ ꯇꯥꯖꯈꯤꯒꯦ ꯍꯥꯏꯕꯕꯨ." "ꯍꯣꯏ ꯍꯣꯏ, ꯇꯥꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯏꯅꯝꯃ ꯍꯦꯛꯇ ꯀꯧꯔꯛꯑꯣ ꯀꯣ꯫ ꯏꯃꯧꯗꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯏꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯀꯣ." ꯑꯁꯪꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯍꯣꯏ ꯏꯅꯝꯃ, ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇ ꯍꯪꯖꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯏꯅꯝꯃ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ?" "ꯏꯍꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦꯗꯅ, ꯑꯩꯗꯤ ꯆꯤꯡꯂꯦꯟ ꯀꯧꯕꯅꯦ, ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄꯒ ꯂꯥꯛꯑꯝꯕꯗꯣ." "ꯑꯣ, ꯈꯪꯉꯤ ꯈꯪꯉꯤ, ꯏꯆꯥ ꯆꯤꯡꯂꯦꯟ ꯑꯣꯏꯔꯦꯀꯣ, ꯅꯍꯥꯟ ꯂꯥꯏ ꯌꯦꯛꯐꯝ ꯆꯥꯡꯗꯝꯅꯐꯝꯗꯁꯨ ꯊꯦꯡꯅꯩꯅꯦ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯏꯅꯝꯃ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯐꯝꯊꯔꯗꯨꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯔꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ "ꯏꯃꯥ, ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯑꯩ ꯄꯥꯜꯂꯔꯣꯏꯗ." "ꯍꯦ, ꯑꯗꯨ ꯌꯥꯗꯦ ꯏꯕꯦꯝꯃ, ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯀꯅꯥꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯃꯤꯁꯨ ꯐꯕ ꯃꯥꯜꯂꯤ, ꯅꯪꯉꯣꯟꯗ ꯅꯍꯥꯟ ꯂꯥꯏ ꯌꯦꯛꯄ ꯂꯥꯛꯂꯝꯕ ꯆꯤꯡꯂꯦꯟꯗꯣ ꯑꯗꯨꯅꯤꯅꯦ." "ꯈꯪꯗꯦꯗ ꯏꯃꯥ, ꯏꯃꯥꯅ ꯐꯒꯗꯕꯗꯣ ꯑꯗꯨꯃꯛ ꯁꯤꯟꯕꯤꯔꯣ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯨꯔꯒꯦꯀꯣ." ꯁꯛꯍꯦꯟꯕꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯃꯥꯗ ꯌꯦꯡꯂꯒ "ꯍꯣꯏ ꯏꯃꯥ." ꯃꯃꯥ ꯑꯁꯪꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜ ꯀꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯇꯣꯟ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯍꯟꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯔꯕ ꯇꯨꯡꯗ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯕꯨ ꯎꯅꯖꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯁꯛꯍꯦꯟꯕꯤ, ꯅꯪꯅ ꯌꯦꯛꯄ ꯂꯥꯏ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅꯁꯨ ꯃꯒꯨꯟ ꯂꯩ, ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯊꯨꯡꯁꯪꯗ ꯊꯦꯠꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒꯤ ꯁꯛꯇꯝ ꯄꯨꯕ ꯂꯥꯏ ꯈꯔ ꯌꯦꯛꯅꯕ ꯌꯥꯗ꯭ꯔꯦ ꯅꯪꯅ?" "ꯍꯣꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯝ ꯄꯤꯅꯤꯗ,
ꯑꯩꯅ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯝ ꯄꯤꯒꯅꯤꯗ ꯑꯩꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯜꯂꯣ ꯃꯊꯪꯒꯤ ꯊꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯂꯥꯏ ꯈꯔ ꯄꯨꯔꯗꯨꯅ ꯂꯥꯛꯑꯣ ꯁꯛꯍꯦꯟꯕꯤ ꯍꯔꯥꯎꯖꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯄꯤꯔꯝꯃꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯀꯔꯦꯝꯅꯅ ꯌꯦꯡꯂꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯕ ꯄꯨꯝꯕ ꯈꯪꯂꯒꯗꯤ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯃꯥ ꯃꯆꯥꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯁꯪꯕꯤ ꯏꯕꯦꯝꯃ ꯅꯪꯅ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯁꯛꯍꯦꯟꯕꯤꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯌꯦꯛꯄ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯤꯡꯁꯤꯜꯂꯗꯨꯅ ꯐꯥꯎꯔꯛꯄ ꯄꯨꯝꯕ ꯈꯨꯠ ꯌꯥꯝꯅ ꯆꯪꯅ ꯂꯥꯏ ꯃꯔꯤꯈꯛ ꯌꯦꯛꯂꯦ ꯃꯔꯛ ꯑꯗꯨꯗ ꯃꯥꯒ ꯆꯤꯡꯂꯦꯟꯒꯁꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯈꯔ ꯋꯥꯠꯂꯤ ꯅꯣꯡꯃ ꯃꯕꯥꯅꯤ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯅꯪꯒꯤ ꯅꯤꯡꯊꯧꯅ ꯌꯦꯛꯑꯣ ꯍꯥꯏꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯌꯦꯛꯄ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯣ ꯏꯕꯨꯡ ꯏꯕꯥꯅꯤ ꯑꯝꯇ ꯊꯤꯟꯃꯤꯟꯅꯔꯨꯁꯦ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯅ ꯂꯥꯞꯅ ꯆꯠꯄꯗꯣ ꯋꯥꯔꯅꯤ ꯍꯥꯏꯃ ꯑꯩꯗꯤ ꯍꯌꯦꯡꯗꯤ ꯃꯨꯛꯅꯥ ꯂꯩꯌꯦ ꯑꯗꯨꯅ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯍꯌꯦꯡꯒꯤ ꯃꯊꯪ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ ꯑꯣ ꯐꯔꯦꯗ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦꯗ ꯏꯅꯤꯡꯊꯧꯅꯁꯨ ꯍꯌꯦꯡ ꯑꯁꯤ ꯂꯥꯛꯅꯕ ꯍꯥꯏꯔꯛꯄꯅꯤꯅ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯑꯣ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨꯗꯤ ꯐꯔꯦ ꯐꯖꯅ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯣꯏ ꯑꯩꯁꯨ ꯆꯪꯂꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯣ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯦ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯏꯁꯤꯡꯗꯣ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯍꯨꯝꯃꯛ ꯁꯛꯍꯦꯟꯕꯤꯅ ꯌꯦꯛꯄꯗ ꯇꯟꯖꯥ ꯆꯥꯕꯗꯒꯤ ꯍꯦꯛ ꯌꯦꯛꯎꯔꯦ ꯅꯤꯡꯊꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯁꯦ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯤꯒ ꯈꯨꯗꯣꯞꯁꯤꯒ ꯂꯧꯔꯨꯁꯦ ꯌꯥꯔꯅꯤꯗ ꯏꯅꯤꯡꯊꯧ ꯌꯥꯗꯦ ꯁꯦ ꯑꯩꯁꯨ ꯅꯈꯣꯏ ꯑꯗꯨꯗ ꯆꯠꯀꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯆꯠꯃꯤꯟꯅꯔꯁꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒ ꯁꯛꯍꯦꯟꯕꯤꯕꯨ ꯊꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯦ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯅꯛꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ ꯏꯅꯤꯡꯊꯧ ꯂꯝꯕꯤꯁꯦ ꯏꯁꯣꯏ ꯁꯣꯏꯔꯦ ꯌꯥꯅꯤ ꯈꯪꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯅ ꯈꯦꯛꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ ꯅꯤꯡꯊꯧꯅ ꯅꯪꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯉꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯁꯛꯍꯦꯟꯕꯤꯅ ꯀꯔꯤ ꯑꯔꯣꯟꯕꯅꯣ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗꯦ ꯅꯪꯅ ꯈꯪꯉꯤ ꯈꯪꯗꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯁꯥꯈꯤꯅꯤ ꯁꯛꯍꯦꯟꯕꯤ ꯀꯞꯂꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤꯅ ꯁꯛꯍꯦꯟꯕꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯤ ꯑꯁꯪꯕꯤꯗꯣ ꯃꯁꯥꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯆꯥꯅꯒ ꯍꯜꯂꯛꯇꯕꯅꯦ ꯄꯥꯈꯠꯂꯦ ꯃꯤꯄꯥꯏꯗꯨꯅ ꯆꯤꯡꯂꯦꯟꯗꯨꯗ ꯄꯥꯎ ꯄꯤꯍꯜꯂꯨꯔꯦ ꯅꯤꯡꯊꯧꯗ ꯍꯪꯍꯜꯂꯨꯕ ꯃꯇꯝꯗꯁꯨ ꯅꯤꯡꯊꯧꯅ ꯃꯥꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤꯗ ꯑꯩꯅꯁꯨ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯂꯤꯛꯀꯁꯨ ꯄꯤꯈꯤꯕꯅꯤ ꯍꯨꯔꯥꯟꯕꯅꯒ ꯍꯨꯔꯥꯟꯕꯤꯔꯕ ꯖꯥꯠꯂꯥ ꯍꯣꯏ ꯐꯔꯦ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯤꯡꯂꯦꯟꯗꯣ ꯅꯤꯡꯉꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯁꯪꯕꯤꯁꯨ ꯃꯆꯥꯒꯤ ꯂꯥꯏꯃꯟꯅ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯆꯤꯡꯂꯦꯟ ꯅꯤꯡꯉꯝꯗꯅ ꯀꯞꯄꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯂꯝꯃꯕꯗꯤ ꯅꯪꯕꯨ ꯎꯕ ꯐꯪꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯂꯥꯏꯌꯦꯛꯄꯤ ꯅꯪꯅ ꯌꯦꯛꯄꯤꯔꯝꯕ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯝꯕꯤꯔꯝꯕ ꯈꯨꯗꯣꯜ ꯑꯣꯏꯔꯅꯤꯗꯣ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯈꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ ꯑꯁꯤꯅꯤ ꯐꯠꯇꯕ ꯊꯕꯛꯀꯤ ꯄꯣꯠꯂꯣꯏꯗꯤ ꯐꯠꯇꯕ ꯃꯍꯩꯅ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ